ꯍꯧꯈꯤꯕ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯀꯤ ꯃꯐꯝ ꯀꯌꯥꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯏꯆꯥꯎ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗꯒꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯜꯍꯧꯅꯕ ꯄꯥꯟꯗꯝꯗ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯈꯨꯃꯨꯖꯝ ꯔꯇꯟ ꯀꯨꯃꯥꯔꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯝ ꯀꯌꯥ ꯀꯣꯏꯅ ꯆꯠꯇꯨꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯑꯃꯗꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯛꯄꯗꯒꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯀꯥꯏꯕ ꯑꯃꯗꯤ ꯏꯁꯤꯡ ꯄꯥꯊꯔꯛꯄꯗꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯗꯗꯤ ꯊꯣꯛꯇꯅꯕ ꯄꯥꯟꯗꯝꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ MLA ꯗꯣꯛꯇꯔ ꯔꯇꯟ ꯀꯨꯃꯥꯔꯅ ꯉꯁꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯅꯤꯄꯨꯔ ꯇꯨꯔꯦꯜꯒꯤ ꯅꯤꯉꯣꯝ ꯈꯣꯡ ꯃꯄꯥ, ꯂꯐꯨꯄꯥꯠ ꯇꯦꯔꯥꯒꯤ ꯙꯕꯂꯣ ꯈꯣꯡ ꯃꯄꯥ, ꯎꯆꯤꯋꯥ ꯑꯋꯥꯡꯅꯆꯤꯡꯕꯒꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯁꯤꯡ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ KH ꯔꯇꯟ ꯀꯨꯃꯥꯔꯅ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯗ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯈꯤ꯫ Mamang the Karkai, Bagi, cannot already. Dam